Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglobirasi left requite kuntra taruk suba tangka Memi koklen phabagi lengjumda lengkoladuna lakpadu athoibina urai adumakpu kari sukhandana nokfit tawna memi don siduna Jimmy mi haise chichero Mani nangna kana Aina moigi yum thangnabada laiba manaw nupisingne changsise Athoibina mang thaduna changsilai koklen phabadi kaukidre sakhangdaba amagumna tawkibaduda koklen sunungaizade Memi Rosni gi manak changsinduna wari kaya sanari koklen phabana chair ahangbada famdi athoibi su chanaba semladuna koklen gi manak changsilaktuna chanaba se thamlamage Hoi Athoibi hanna fawba yenglamdana chatkibadu yenghauri maithongda sunok mi tawrakli Rosnina nang kanaga lake Memi su koklen phabaga lae kanano koklen phaba bo Menia gi chairman Oh amta khangnagi Oh khangnaw law Memi ga Rosni ga magi manak changsilaktuna Memi koklen phabadon silaktuna Koklen mai manabi mani luhungduido Oh, koklen sunok fetawna famlam badagi hogatuna Rosni ga khut soknaraduna Nungai faba tek takaidaba yumbana mo ibiyo happy married life Thank you somna gi parties talak bagi thagachari ado excuse me Rosni anaw balak liba singbu taramna okpa chatki haizing pot to sunungairi isai sa tawribani mafamduda Memina Nang dilak baga chana ba piramena Athoyna pirambani Oh athoy bise masakti am nungshi ado mase change kradi lak mamale kradi lai Hoi ai su khangi nangna liriba wari singduga hausi oiriba singsiga Ado mana nang ai sumaina chatmina base nungai ramoi ko kaisumta khandabani aina nang se friend amani na haibani Oh Mafam aduda Victoria su changsilai Memi ubada Hi Memi kayam kuire lakpa Hi ngayak oire nang ni kayam kuirage Kuire idi ado nang wa madi lehe Kay wano Lau aswada sanaru seba Memi sunok fet tawna Koklen sila ngayak famlamu ko Hoy Victoria mi yampak na laytaba mafamduda Memi ga punna faminaraduna Nupi nang asing bahayo Anira uhumlak di sure nang namasigi koklen phabasika chaminaise As imana bani haiba Imana boiraga nang na dumaina lay bahunade asing bahayo Ho aina mase ngauze yarabra To adu neba manungda wa amadi layrameba adu manadi nang na ngauze se khangdro Adu gadi khangdeda aina si ma tawbiyo haibada adum yayi Madu yari do maram ama layrabani Yari, noy ani chapchare, kamain khangnai noba, yam chanai haiba. Moi madom jaga ikoi maga friend ni, aduda adum khangnabani. Hoini, ado sum khangnaraga luhongbagi barton lahalu ko. Makhol lama takibada Memi ga Victoria ga yengthoklakpada nupi ama tafi chenki. Athoibi washroom da tuna changsilaktuna taba ngamdraba mali, Memi amadi Victoria gi wari singdo hikna kablai. Karino ina tawribase. Asuk waba chaina ama pibiri ai yamna ware dada nang nei famda lotlibase kari warino ai khangba ngamdre nang bu nungsiba nongma gi hengale asumna nafamda phawkidbani adubu ngasidi nafamda ina tawzakiba pap aduna ifamda otlabra manakta leiriba phone da message lakpagi ringtone lakpa duda phone do pairi Athoy ai chataba yadraba emergency meeting am leri aduna nang phajana leramu ai chaluki ko nang asiri yam phajai asumna adum selo nangdi phanek sepne hele phajaba Message to urakpada athoibi washroom dagi chenthораktuna koklen phabu bu thirakli adubu thiba phangdrabada athoibi hikna kablakli Athoibi mafam aduda leiba ngamdraduna mamada halase haiduna mayumda halaktuna hikna kapli Koklen phabadadi phone tawa message thaba ngamdrei Nafamda tawzakiba pap adunara Nafamda wahi amatta haiba ngamdribase Ai nang manungshi thamoi sengna nang manungshi Dada
ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ? ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯏꯆꯦꯜꯁꯤꯅ ꯐꯣꯡꯕ ꯉꯝꯗ꯭ꯔꯦ꯫ ꯗꯗꯥ, ꯑꯩ ꯂꯥꯜꯂꯦ ꯗꯗꯥ, ꯑꯩ ꯂꯥꯜꯂꯦ꯫ ꯆꯩꯔꯛꯇꯨꯗ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯂꯤꯕꯗꯨ ꯌꯦꯡꯂꯨꯕꯗ ꯀꯣꯛꯂꯦꯟ ꯐꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯊꯨꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ, ꯈꯣꯟꯖꯦꯜꯗꯨ ꯁꯤꯔꯤ ꯁꯤꯔꯤ꯫ ꯍꯜꯂꯣ? ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯄꯥꯈꯠꯅ, ꯍꯜꯂꯣ ꯑꯊꯣꯏ, ꯅꯪ ꯀꯔꯤ ꯇꯧꯔꯒꯦ? ꯗꯗꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯑꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯣ, ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯀꯩ ꯂꯩꯔꯣꯒꯦ? ꯗꯗꯥ, ꯑꯩꯒꯤ ꯀꯔꯤꯝꯇ ꯂꯩꯕꯤꯔꯛꯀꯅꯨ, ꯗꯗꯥ ꯌꯥꯝ ꯃꯤꯁ ꯇꯧꯏ꯫ ꯗꯗꯥ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯃꯨꯛ ꯄꯨꯔꯒ ꯍꯜꯂꯛꯎ꯫ ꯀꯣꯛꯂꯦꯟ ꯐꯥꯕ ꯑꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ, ꯑꯊꯣꯏ, ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯅꯪ ꯀꯔꯤ ꯇꯧꯔꯒꯦ? ꯗꯗꯥ, ꯑꯩ ꯑꯊꯣꯏꯕꯤ ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯆꯨꯕꯥ ꯃꯦꯠꯂꯗꯨꯅ ꯂꯩꯔꯤ꯫ ꯀꯣꯛꯂꯦꯟꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯀꯛꯂꯗꯨꯅ ꯐ꯭ꯔꯥꯟꯁꯀꯤꯗꯃꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯅꯗꯤ ꯀꯅꯥꯕꯨ ꯉꯥꯏꯕꯤꯗꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯑꯊꯣꯏꯕꯤ ꯀꯣꯛꯂꯦꯟ ꯐꯥꯕꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯤ ꯉꯝꯗꯦ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯀꯣꯛꯂꯦꯟꯁꯨ ꯑꯁꯨꯝ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯦꯃꯤꯁꯨ ꯀꯣꯛꯂꯦꯟ ꯐꯥꯕꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤꯇ ꯑꯣꯏꯅꯤꯡꯂꯛꯏ꯫ ꯑꯊꯣꯏꯕꯤ ꯍꯥꯟꯅꯒꯨꯝꯅ ꯂꯥꯡꯕ ꯇꯧꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅ ꯄꯨꯟꯈꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯄꯨꯟꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯣꯛꯂꯦꯟ ꯐꯥꯕ ꯍꯣꯏꯗ ꯊꯕꯛ ꯇꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯊꯣꯏꯕꯤ ꯊꯕꯛ ꯈꯨꯗꯤꯡ ꯍꯩꯔꯛꯂꯤ꯫ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯃꯈꯜ ꯃꯈꯜ ꯍꯩꯔꯛꯄꯗ ꯊꯃꯣꯏꯗ ꯀꯣꯛꯂꯦꯟ ꯐꯥꯕꯗꯤ ꯍꯔꯥꯎꯖꯔꯤ, ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯇ꯭ꯔꯕꯁꯨ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯃꯔꯒ ꯊꯧꯖꯥꯜꯒꯗꯤ ꯉꯛꯂꯤꯕꯅꯤ꯫ ꯑꯃꯔꯁꯨ ꯑꯊꯣꯏꯕꯤꯗ ꯍꯥꯟꯅ ꯌꯦꯡꯊꯤꯔꯝꯕꯁꯤꯡꯗꯨꯁꯨ ꯐꯈꯤꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯅꯔꯤ꯫ ꯑꯃꯔꯅ, ꯑꯊꯣꯏꯕꯤ, ꯀꯩ ꯍꯥꯏꯒꯦꯗ ꯑꯃꯔ? ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯍꯥꯎꯈ꯭ꯔꯦꯕꯣ, ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯍꯩꯔꯝꯗꯕꯅꯤ꯫ ꯑꯁꯦꯡꯕ ꯍꯥꯎꯕ꯭ꯔꯅꯦ? ꯍꯥꯎꯋꯤ, ꯑꯩꯈꯣꯏ ꯁꯔꯒꯁꯦ ꯍꯟꯗꯛꯇꯤ ꯅꯣꯛꯃꯤ ꯌꯥꯝ ꯇꯧꯔꯤꯌꯦ꯫ ꯂꯣꯏꯌꯨꯝꯕꯤꯅ, ꯁꯔꯗꯤ ꯀꯩꯒꯤ ꯅꯣꯛꯃꯤ ꯇꯧꯔꯤꯅꯣ? ꯊꯧꯖꯥꯜꯅ ꯑꯃꯨꯛ, ꯈꯪꯗꯦꯕꯣ, ꯁꯔꯒ ꯍꯧꯖꯤꯛ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯗ ꯉꯥꯎꯔꯤꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯗꯥ ꯊꯧꯖꯥꯜ, ꯁꯔꯁꯤ ꯅꯨꯄꯤꯒ ꯀꯣꯏꯕ ꯍꯩꯕ꯭ꯔꯣ? ꯈꯪꯗꯦꯗ ꯑꯗꯨꯒꯗꯤ, ꯍꯩꯕꯨꯗꯤ ꯍꯩꯕꯖꯥꯠꯅꯤ꯫ ꯍꯩꯇ꯭ꯔꯗꯤ ꯈꯔ ꯇꯥꯛꯄꯤꯌꯨ꯫ ꯑꯧ, ꯇꯥꯛꯀꯦ꯫ ꯁꯟꯗꯦ ꯑꯣꯏꯕ ꯑꯃꯗꯤ ꯃꯦꯃꯤꯒꯤ ꯑꯣꯐ ꯇꯥꯕꯅꯤꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯪꯂꯕꯗ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯦꯃꯤꯁꯨ ꯆꯤꯡꯌꯥꯒꯤ ꯐꯖꯕꯗꯨ ꯌꯦꯡꯂꯒ, ꯋꯥꯎ, ꯃꯐꯝꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯂꯤ, ꯏꯪ ꯂꯥꯎꯏ ꯃꯐꯝꯁꯦ꯫ ꯑꯧ, ꯏꯪ ꯂꯥꯎꯏ꯫ ꯑꯩꯗꯤ ꯁꯤꯗꯒ ꯌꯨꯝ ꯁꯥꯔꯒ ꯂꯩꯅꯤꯡꯉꯤ, ꯑꯗꯨꯁꯨ ꯏꯅ ꯀꯨꯞꯄ ꯌꯨꯝꯗꯣ, ꯈꯨꯅꯨꯡꯉꯥꯏꯗꯤ꯫ ꯑꯗꯣ ꯀꯣꯛꯂꯦꯟ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ꯫ ꯀꯩ ꯋꯥꯅꯣ? ꯅꯪꯒ ꯑꯊꯣꯏꯕꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯩ ꯃꯔꯤꯅꯣ? ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯦꯃꯤꯗ ꯌꯦꯡꯂꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ, ꯑꯊꯣꯏꯕꯤꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯏꯆꯝ ꯆꯝꯕ ꯃꯔꯤꯅꯤ꯫ ꯃꯦꯃꯤ ꯄꯨꯛꯅꯤꯡꯗ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯩꯒꯤ ꯃꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩꯅꯣ? ꯀꯥꯏꯗ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦꯗ, ꯊꯥꯏꯅꯒꯤ ꯋꯥꯅꯤꯗ, ꯁꯨꯝ ꯍꯪꯕꯒꯤ ꯋꯥꯅꯤ, ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏꯗ꯫ ꯀꯩꯒꯤꯅꯣ ꯅꯪꯅꯗꯣ ꯍꯪꯂꯛꯏꯗꯨꯕꯣ? ꯁꯨꯝ ꯍꯪꯕꯅꯦ, ꯑꯗꯣ ꯍꯥꯟꯅ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯔꯛꯇ꯭ꯔꯣ? ꯀꯣꯏꯔꯛꯇꯦ ꯑꯗꯨꯅꯤ, ꯁꯛ ꯊꯤꯕꯅꯤꯅ ꯑꯗꯨꯝ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯑꯗꯨꯅꯤ꯫ ꯀꯣꯛꯂꯦꯟ, ꯅꯪꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ, ꯌꯥꯝ ꯐ꯭ꯔꯦꯡ ꯑꯣꯏꯌꯦ, ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯩꯁꯦ ꯖꯣꯀꯔ ꯑꯣꯏꯅ ꯆꯨꯔꯛꯀꯅꯤꯗ, ꯑꯗꯣ ꯃꯦꯃꯤ, ꯅꯪꯗꯤ ꯀꯣꯏꯔꯛꯄ꯭ꯔꯣ? ꯑꯧ, ꯑꯩꯅ ꯅꯍꯥꯟꯃꯨꯛꯁꯨ ꯍꯥꯏꯈ꯭ꯔꯗꯥꯏꯅꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯕꯁꯤꯅ ꯀꯩꯒꯤꯅꯣꯕ? ꯍꯣ, ꯊꯕꯛ ꯁꯪꯗ꯭ꯔꯦ, ꯊꯕꯛꯁꯤꯒ ꯀꯥꯏꯗꯒꯤ ꯅꯨꯄꯥꯅꯣ, ꯀꯣꯏꯅꯤꯡꯗꯦꯗ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯃꯣꯠ ꯆꯥꯅꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗ, ꯅꯨꯄꯤꯁꯤꯡꯕꯨ ꯔꯦꯁꯄꯦꯛ ꯂꯩꯅ ꯊꯝꯕꯤꯗꯦ, ꯃꯃꯜ ꯌꯥꯎꯗꯕꯗꯧꯅ ꯂꯣꯏꯅ ꯂꯧꯕꯤ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯣꯛꯀ ꯉꯥꯎꯏ꯫ ꯈꯪꯗꯦꯗ ꯃꯦꯃꯤ, ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯈꯤꯗꯣꯏꯅꯤꯀꯣ? ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯗꯤ? ꯀꯔꯝꯅ ꯁꯥꯟꯇꯤ ꯐꯪꯒꯅꯤ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ ꯈꯪꯗꯅ? ꯀꯣꯛꯂꯦꯟ, ꯅꯪ ꯀꯔꯤ ꯇꯧꯔꯒꯦ? ꯅꯪ ꯍꯟꯗꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯩꯅꯣꯝ ꯇꯧꯏ, ꯅꯪ ꯀꯔꯤ ꯇꯧꯔꯒꯦ? ꯃꯦꯃꯤ, ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ, ꯄꯣꯊꯥꯐꯝꯁꯨ ꯈꯪꯗꯦ, ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯩ꯫ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯒꯅꯨ, ꯅꯨꯡꯉꯥꯏꯊꯣꯛꯎ, ꯅꯪꯒꯤ ꯊꯕꯛꯇꯨꯅꯁꯨ ꯑꯌꯥꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯏ, ꯑꯗꯨꯅꯁꯨ ꯑꯌꯥꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯈꯪꯗꯦꯗ ꯃꯦꯃꯤ, ꯀꯣꯛ ꯉꯥꯎꯏ꯫ ꯉꯥꯎꯔꯨꯅꯨ, ꯑꯗꯣ ꯐꯣꯇꯣ ꯀꯥꯞꯁꯤꯔꯥ? ꯀꯩꯒꯤ? ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ, ꯑꯉꯥꯡ ꯃꯆꯥꯗꯧꯅ꯫ ꯐꯣꯇꯣ ꯀꯥꯞꯄꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯅꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ?
Somdana Rita ga Rani ga su wari sanari. Rita, ai dia ngang ani gi mari se chesina ba pami karam tausige. Rani nang ne khoida haibala ka da banatro. Hoini adubu nupa sina machina thokna hairak tribasini. Adu Rani ai wam ta haigini. Kai wanu. Noigi koklen hoigi yumda leiba met nupi amaga koklen ga mari ama leina badawna uyi kamain tawrino. Kanano haisibo. Athoi bi kawi haibra. Aisu sida leiba met singna kaba kaba wari sanabada taribani. O koina ramoida karigi koina doino ekhoi koklena adugumba tawdong natida. Somdana kamdauri laman khumningbana ngawraba khaba amadi chiten karamna koklen phasigi khanbada mathau oikrabani. Sir, koklena khaibu nongmagi lakchabe hengalai karam tawshige. Jiten khabagi wahiduda saugalai. Hey, noina idea puthoraka haraga hanuba ingoda suk tension pibise kaigino. Yengo mane khoiga thabak tawminaba misingdo fa dana faraga media singda loina sengdo khanduna afaba lambida chatkiba singse uredana. Sir, wa malere kari wano koklen fabane he punba angang ama lebini madu plan tawshira. Kari karamba angangno mamingna athoi kawbani loyana yam pamba nupini. Adubu koklen ga naksina tine haibro. Hoi makoi ani koini hanestai. Madu kaidagino khangbro noi. Suresh khangbani maga dum loya ga chatbani na. Suresh kaida lehoge. Suresh di loya ga thokibani. Oh. Loya ngasi suhana gumna athoi bi lumlibani adubu thoklakpa kawba naidare. Loya nangna lumlaise matam se kuireda sumtok thoklaktre chaslao. As Suresh idea ai mangai gani. Karam ngangna ni bungo nangse pungse hum ta singkreni. Chak hek topadagi sidani ibanina sanjen mungdona adum laklibase. Hainari ngai tanja duda thoibi su changsilai ngasidi masaga nungai tabaduda ngantana hala ibani. Athoibi makhongna tapli changsilakpada loya karidagi thuna kumthaduna tapli inari. Loya araiba thauna amaga loinana. Athoibi amta ngai khoba warim ta sanase. Athoibi su magi ming palakpada mamai du leithorakle. Loya maya khigatlaga lerambaduda athoi sunokfe tawna. Kari pamge? Sum nangse somigi BF to natro? Oh, hoi. Ado aidi somi pamde nangwina pame. Athoi mamitu suklaga. Kari ba somi pamdre ayuina pame ba? Hoi, yaradi nangwina koinarase. Athoi loyagi wahaiduda sawningna mamai du khupak na thare e. Nangmu karamanu pano? Nupibu tissue paper in ubra ama pamdrena tokpe yabra. Athoibi nang haidubu kaino somidi irang amaga loinana koibani aduga nangdi aigi punsigi oina koigina khaibni. Nangise napa MLA minister ni haiduna usitri roingona. Loya su athoibi gi wahaidra saugalai. He nang boina koidrise narai bokto thambal satuni khanglabro. Phai nangna dumaina ingonda haibya bro. Nang aina kedagengo. Loya sawningna chatkibado thoibisu karisu khanana lehori athoibisu mayumda thuna changsilaktuna makhong makhut hamladuna phamungde hipli. Masa nungai tabana su loire sana halna waterbag hapiduna masa singdo nanthokpiduna pothahali. Koklen phabasu mayumda halakpada leiriba mayamduna haifet inglamlaga thuna magi kada changki. Kaida chatkrajano masi angangsina ngasaidi lehobani ne. Koklen no fit tawna mana leirakliba pottu lakthoklaga yengli. Maya mamangda toina hangbasi kaibanina nakanda leiriba phone du lakthoktuna call tawri athoibisu uiron tawraga makeup tholakpada phone gi screen da ngalaga leirambaduda yengladuna paikali. Hello athoi nang kaida lege? Dada ayumda lege. Kaigino ngasidi ngantana aingondaga haramdana chatliduna. Dada ai sa nungaitaba adunane. Koklen phabasu pakhana kari tawrage nang nasabo kari chashilurage. Athoibi koklen ni mataw aduda no fet tawna. Dada kemta chadeba isa se sagalakpani. Nang ising ingbe am thakra hayune. Dada taye ngarang nahan se isa se kirum lawi adunane. Athoibi koklen na kerlo birakpaduda nokmi tumin laikrabada sonthangnana. Athoi tabro. Taye dada hairo. Nangbu waterbag ka hapro.
Happy. Adu fawba phati. Ai lauro. La kanu kai. Kaigi nang naraga ai leiba ngamde. Dada sidi ba. Adu dada bu kyam kuirage halakpa. Halakpa gani nangona phone toroklise. Adu dada hayeng si sanungai tradi ai la aruge. Hoi, adu nang lak tradi ai di kanana chak in bideba. Dada nang sidi ba. Jumdro, aina thabak chatlamdaida nangna hobe hobe chansilaklaga chak in bido tawroriko. Hayeng tawdrasu adum tawriduri. Fare potharo dadana fagi tawbani. Koklen phaba no fit tawna phone da thamladuna lerakliba furit tude yengladuna. Flashback. Koklen phaba thabak chatnaba firo loshili hanadi chak ngairambani adubu numit kharani sidi thabak pending leibanina chak chadana chatke tawbada athoibina plate chak khara injang khara hapladuna pushilai. Dada chatlage hairo. Hoi, thengi thabak pending myam lehori. Thabak thenglasu sida phamu chak khara inbigeba. Chak luraboi khuige. Luri purabani. Leiriba chair da famhanduna thoibina koklengi plate ta purakliba chak da totlibani. Dada aina induise hangoibra. Hangoi dida ilo. Chak adu illi koklen phaba sari bani. Dada hawbra. Hawi nangna thongiro. Hoi aina thongini. Flashback in. Koklen phaba khangaudana mitlu ani dagi pirang sujen thari maithong dasu nofet tawrai. Athoi nangna sumna gyan tarakani haiba ai thazarudi. Adubu dada nangi khanbada haifam khangdana wai. Nang dada bu waroganuko. Table da leiriba diary dida kari no ishiladuna famung de hipli athoi bisu famung de hipna pirang su chentharai. Dada ai ba hosu phaba waroribra. Ichinna thokna lale haiba sungamde. Haukraba nangai gi thaudok singdo ningsinglubada ai ithante tu chungba fawi. Nangi laiba ki dakfamduna ngasidi aingonda chaina pirari. Ai lale dada. Ai lale. Memi sino fetawna. Koklen nangbu karamba sayono. Aigi famdagi tapna chingsinbiri. Nangni famda lakpadagi aigi waramba choktharamba hakchang singse mayol chonghali. Aina khaliba sumna nangdi khandabra. Nang thengnaba khuding pakhong ama chanduna thambirari. Koklen ai nangbu nungshi nangi chamcham jaba wangang aduna aibu nanakta asumasum chingsinbiri. Memi nakanda leiriba phone adu lokhatladuna call tawrakli. Koklen su manglaga leirambani adubu lakliba call aduna mangfauna halai. Thuna kanagi call nu yengli. Memi calling. Koklen phone du paisira paigumsira ngahak khanjana na leiri. Call adu tatkibaga hale. Amuksu call tawshilakpada. Hello. Yauraba. Hoi, yaure. Yauraga kemta hairakta Aising hak wadana tumuraba. Adudi aina tumba thugaiba tarine. Adui natida kaidorige. Aise sumleiramini. Ado Koklen hayeng thinbigera. Oh, yai thinbigi. Aise nafam dam yetle tawrise. Aigi gari do hauzik pawba sembalo shindre. Sibu yatpa kaubra. Ado meme nangai nanga sahaiba churon mayam do saunuko kemta khanganuko. Kaino namu ngasai churan galon kibra haisibo. Kaino nangonda wahai kra haikre aduini. Adugidi kaisum khandeko. Ado Koklen ai nafamda wa kradi hainingbani. Ado haiba ngamda leiri. Aingondadi kari wa haininglino. Sum khangdida isu. Memi haifam khangdana phone du thamjinki aduga mathanta takshi sholi. Kainoba aina mangonda haige tawba wase haiba ngamdana thamoshida adum mihul chongliba. Jairak aduda lampak mayadagi lekaigi oiba meeting sinfam adudagi isai thazilai. Mana kalamba wakhalga tan chanana isai do thazilakpaduda nokningluraba mali haune noklai. Rita su meeting yaurunaba machanupida wa khara haigena changlakpani adubu machanupina hauna noklaga leirambaduda. Bima karino nangna hauna nokliduna. Mama ngasidi aise am nokningi isai se taraga hena nokningba haibdo ori. Rita su machagi matawduda khanglaw rawrai. Hey kari angangno mathanta pangnoktuno ine. Aine lambakta meeting tawduse khara yauruge nang phajana leiramuko.
Rita thokibaga Memi angaubigumna mathanta nokhauri. Koklen phaba mamit uishinduna ngihak potharibani adubu message lakpagi vibration khonglakpada thuna phone da paikhatuni yenglubada thuna imungdagi prap thokiduna gari thaudoki.